Loan kaina changsilakpa mitopsing khandoklaba matungda delimitation tawfam thoi haina Sanjoy Ahanthemna fongdorakli. Hauzik state asida PR thamduna miyamgi laingak popular government laitringai miyamna awaba mayoknaringai amadi assembly suspension tawkiduna miyamgi wakatfam laitringai chairak asida Supreme Court ki yathang amana July 12 faubagi manungda Assam, Nagaland, Arunachal Pradesh amadi Manipurda matam kuina panduna lairakliba delimitation tawnaba maru oiba practice thabak sing tha ahumgi manungda loisingadabani haiba asi state asigi miyamgi laibak thiba wafam amani haina social activist Sanjoy Ahanthemna fongdorakli. Mahakna haikibada Manipur asi international border da laiba maramna yumlonariba laibak Myanmar amadi Bangladesh tagi lepa laitana changsilakpa mitop miyancha illegal immigrants singna unnatural demographic imbalance thokanduna population blundering mayoknariba state amani masing yamlaba illegal foreign population mayam ama lana citizen oisalaktuna amasung lamdamasigi electoral roll da ming chansinduna chingi district singda maru oina Kukina Khundaba district singda sa oidaba mawongda mising hengatlaktuna lamdamasida makhoigi tonganba union territory tanduna maitai singi mayokta hana sunaba kaya chathahanduna awaba mayoknariba lamdam amani mitopna iraipak mullage haiduna mitopna khundana ba honariba chairak asida state asida delimitation tawba tarabadi yalhau furup singda makhal kayagi achauba chaitheng piraktuna yalhau furup singi maraibak tambangamdaba fibam oirakani akhanga hei singi mot matung inna hauziki Manipur gi population asida yumfam oiduna delimitation tawrabadi yandrabada tampaki assembly constituency taradagi taranithoi fauba hantha kiduna indigenous people singi socio-political amadi economy da sathina akaiba pirakani haibagi akiba chauna lairibani maramasina lamdamasida inglising amachama panyangkhai mathoigi matungda kanglon kaina changlakpa mitop mian sing strict oiba NRC mapung fana chana hallaba matungda mitop sing loina khandoktuna electoral roll dagi maming kakthatpa loiraba matungda delimitation tawba oirabadi miyamna su yagani natragadi Manipurda delimitation tawba yafam thokte haiba wafam Sanjoy Ahanthemna hiramasida akhang ahei sing intellectual sing CSO sing amadi political party singi pukning chingsinbaga loinana hiramasigi matangda assembly warep lawgadabasu PR lairabanina lamdamasigi MP singna hauzik chathariba Lok Sabha amadi Rajya Sabha animakta marik sumba wafam pukhatpiu haina fongdorakli miyamna PR gi awaba popular government laitebagi awatpa wakatpham laitaba asigumba awaba mayam ama leiring lei cherak asida ngarang March ki tang tara tare solisingami kunmanga Monday numit sida Delhi da fongba the New Indian Express haina koba national media amada koigi apex court oriba India gi Supreme Court na Arunachal Pradesh, Nagaland, Manipur amasung Assam yauna tha ahumgi manungda delimitation tawnanaba sigumba order ama yathang ama hukum ama Supreme Court na central government da khangalakpa leiki masidesida akoigi Chief Justice Sanjeev Khanna na luchingba bench aduna akoigi lakadoriba July ki tang kunmathoi baugi manungda hariba tangai phadaba thabaksing delimitation tawnanaba tangai phadaba thabaksing lokhatkadabani haidana akanba yathang ama hariba the New Indian Express hariba national media sida phongba thengnarpa sigi matangda wakhum khara lebak miyamda thamjaningi amasung akhang ahi lamdam sigi leriba civil society organization sing with loinana political party sing with loinana intellectual community sing amasung hiram nasida khang hairaba expert singi pungning sing sinjari madudi aikoigi Manipur si yumthang nariba lebak singdagi changsilakpa ain kaina changsilakpa mitop miancha singna aikoigi reipa iramdam asigi misingda demography da achauba chaitheng ahungba piriba madagi awaba mayongnariba lamdam amani koigi unnatural demographic imbalance ama which has been caused by the illegal influx
coming from neighboring countries like Bangladesh and Burma, presently known as Myanmar. Masina maram warkanda aikoigi masing langam da khun kaya lingkhatna state sida Manipur da achauba missing gi oiba mahausa ga chuna daba mapalum dagi changsilakba mi kaya ama leiba maduga awa mai mar du mai khodi iram damni sigumba tanja sida Bharat ki achauba awang court asina Supreme Court na delimitation tongna bawari lawrukwa instruction tawrukwa si ekoi lamdam Manipur damakta di khwai laibuk thiba dugma tangkat amani hoji hoji lairiba missing asida isida ekoi delimitation tawgiba targadi ekoi tampaki kendra si tara dagina tarani thoi bawa mangani haidana akhana isinga takti be khoi tajaki mamangda cover da kaida media singa thengajaki adu iba targadi lamdam asida hoji ekoi assembly phamaga assembly warep lawba yadaba matang su oi maram asina hoji hoji chathariba India ki parliament mi phamda Lok Sabha amasung Rajya Sabha animakta lamdam asigi miyam mihut oibikhiba MP singna chanaba adugum wafamsing pukhatpagi tangai phadaba leibra haidu uningda phawjabadi wafam khasi thamjabani hoji koi Manipur da 1951 gi mamangdagi or sarkar 1961 su haibi 1951 gi mamangdagi leiminara aba miyoising adu nataba 1951 gi matung or 1961 gi matung dagi changsi lakko mido myan sa sing asidi ekoi foreign act ki makhada amasung lamdam asida mapung phana NRC implement tawraba matungda makoi sing adu masak khangdoga kariguma madugumba changsi lakko mido myan sa sing adu illegal immigrant sing influxing adu gi marktagi kariguma ekoi lamdam asigi voter I card paidana electoral roll the mingchan silamba targasu strict oibe NRC implement tawkanda makoi sing adu identify to masak khangdokwa amasung makoi sing adu electoral roll dagi delete tokthokna lokthokwa remove tokthokwa amasung makoi du masak khangaga magi maramdam maraipa singda deport tokthokraba matungda halangraba matungda lamdam sid delimitation tawga targadi madu eba miyamna yakhum thoi adu disimatak tai ko lamdam ko yellow proof sing mai dai musung masigi I mari yellow proof sing asidi missing su yamja da mafum nina international gi oiba thakta yellow proof sing kanana ba lairiba adugumba niyom adugumba law sindu tung injara kanda ai ko lamdam masigi yellow proof kanana ba gi damakta missing da yumpham oraga delimitation tawdaba lamdam asigi yellow proof kanana na ba aikoigi right and aikoigi identity kanana ba gi damakta yellow proof ki madugi piriba international gi court na piriba adugumba khudong chabam sum aikoigi right and aikoigi identity kanana ba du da delimitation tawba adu natragadi missing yamjadaba aikoigi yellow proof asi soidana no mamang ki gani hadisiga ki belajai adu hiram sidai sida miyamna khangai singna kari tawba yabano amasung aikoigi Rajya Sabha amasung Lok Sabha gi aikoigi mihut singna aikoigi delimitation tawna ba Supreme Court ki akanba hukum masigi matangda aikoigi Lok Sabha amasung Rajya Sabha ani mukta pukhatlaga particularly Manipur da aikoigi illegal immigrant sing influx tawra kana aikoigi abnormal oiba demography ama lairiba si sumthoktrimeida delimitation tawba haibse sumbo oiroi hiram masidi mari leina bakhangai sina yeng changbiu ha ro khonse lega mayam thamjai